Bismillahirrahmanirrahim. Ramadan thada asmani kitab khudingmak thabirake. Quran Pak asisu Lauhe Mahfuz dagi ahanba asmanda tha asida mapung phan tharake. Masidagi sahi kulumdoi changna darkar gi matun ina ayat khara Rasulullah sallallahu alaihi wasallam da thabirake. Asida sunatana Hazrat Ibrahim alaihi salam da sahifa sing tha asigi ahan natraga ahumsuba nimitta pibiki aduga Hazrat Dawud alaihi salam da tha asigi tarani thoi natraga tarani pani panba nimitta jabur phangan biki aduga tarukni panbada Hazrat Musa da Taurat Taran thoi natraga tarahumdoi nipan bada Hazrat Isa alayhi salam da Injil phangan biki masidagi aikoina khangle madudi tha asiga Allah gi lairik singa mari lainai maram asidagi tha asida Quran Pak tilawat hena ngamlima kai taunana pauta pibiramliba aduga buzurgan singna su asumna tauramliba asi Hazrat Jibril alayhi salam na sahi khudingi Ramzan tha da Quran Sharif masapamba ikhoi Nabi sallallahu alaihi wasallam da tahan birami aduga hadis kharadi asumna takpiri madudi Rasulullah sallallahu alaihi wasallam na su Quran asi tilawat taurami amasung Jibril alaihi salam na tarami hadis ani asibu punna lauraga alim singna takpiri Quran asibu amana solaga to pasingna taba Asigub matilawat makal asi mustabni maram aduna Quran Sharif asi ngamlima makai tilawat tau nanabuhon nagdabani tilawat tau badagi aremba matam sing adusu aremba tamang haloy dabani loina na Allah gi Rasul sallallahu alaihi wasallam na tha asida topa thabak Maria masung hek ngamlima makai tanono takpirami makoi sing adudi ahan bada kalimat tayyiba Anisubada istighfar ahmusubada janat phangnanabani jaba amasung marisubada dojaktagi hinghanbinanaba haijaba maram aduna arema matam sing asida thabak mari asi tauduna lengadabani asumna tawrabadi Rasulullah sallallahu alaihi wasallam gi sanaya thang singakna chatpa oigani aduga dunya gi thabak ingkhang suna sinda darut natraga kalimat tayyibat tatna kaudana solabadi hayeng hasargi namita hairuba yagani wana lenki punchi chinjak thibada adubu kaujkhide nongmata nangi naming